अहनबद मूवीज रिवील मणिपुर ना मयामबु तरामना ओक्सबगा लोइनना इकोक नोना खुरुमजरी ngasisu movies reveal manipur na horror mystery category de chanba Hollywood movie ama puduna laksari ba movie asigi maming na Jeepers Creepers hariba movie asi IMDb gi rating da 10 gi manung da 6.2 fangki Rotten Tomatoes na 46% fangki ba film series asigi ahan ba tangkak part 1 adu puduna laksari movie asi da maru iba saktam langli ba singdi Daily Jenner gi saktam da Justin Long Tris Jenner की सक्तम दा जिना फिलिप्स हिंसाबा क्रीपर सारिबा की सक्तम दा जोनाथन ब्रैक जेजेल की सक्तम दा पैट्रिशिया बेल्चर असिना सिंगबनी मूवी असी मणिपुरी दा हंदोक्सबा मतम दा सोखिबा लानखिबा चिथा नांदा हुबा यावरबसु मूवीज रिवील मणिपुर की माखैदगी मयाम दा ngakpiu हाइना नौलुकना निंगसिंगजरी मूवी असी हौजरगे मयाम पुकनिंग चंगना तामिनरसी मूवी असी की हौरपदा कॉलेज स्प्रिंग ब्रेक लेबगी ट्रिस जेनर अमदी महाका पोमिनबा डेली जेनर का पुन्ना कार अमदा फ्लोरिडा हारिबा लम असिगी मी नुंग इता तादबा चिदाय अमदा लाक्लमी मखोइना लाक्लिबा लंबी अदु यामना सांगमी गाड़ी इसा चलमदे नागेता मी इता तादबा ओइना तौरमी मचिन मनाव अनिदो वारी साना गाड़ी अदु थौरामी मखोइगी गाड़ी दुगी मनिंगदा येंगबदा अकीबा फावा अरीबा अमनबा ट्रक अमा खंगौदना नकना होन खोंगला मखोइगी गाड़ी दुगी नकना थौजिलक्लमी देली ना ट्रक अदुबु हानगतखिनबा थैदोक्लबसु अमनबा ट्रक अदुना मनिंगदा नपसन्ना इनरगा होन लेप्तना खोंगदुना थौरक्लमी ngayaki matungda amanba ट्रक अदु ट्रेस अमदी देली ना तोंगलक्लिबा कार अदु हानगतुना अरिबा ट्रक अदु थौगतखिरमी मखोइ अनिना पाखना ट्रक ड्राइवर अदु करी नुंगाइतबा प्रॉब्लम लैरबजानो हाइना साउना हाइरमी तांजा अदुदा केनी अमसुंग दरला कोबा कुपल अनी मखोइना गाड़ी थौरक्लिबा लंबी हाईवे असिदा खरा चलगा सही कुनहुमदोगी ममांगदा थीबा खंगदना मांगखिबा वारी ट्रेस अमदी देरीना निंगसिंगलक्लमी ट्रेस अमदी देरीना गाड़ी अदु सुम थौरगा लाकपदा अरीबा चर्च अमगी मनाक्ता ममांगदा अरीबा अमनबा ट्रक अमा हानगतखिबदो लैरंबा थेंगनारमे खाममिबा ट्रक अदुगी मनुंगदगी अमुबा टोपी उपा अमुबा ओवरकोट लिटपा येंगबदा अकीबगी मसक ओइबा नुपा अमना मियोइबगी असिबा हक्सांग योमजनबा मानबा ओइना तौबा अदु पाइरगा हाइरिबा मियोइ अदुना अचौबा पाइप अमगी मनुंगदा थादरमी मियोइबगी मतौ मानबा नुपा अदुना तौरिबा अदु ट्रेस अमदी देरीना करिनो महांगना तौरिबसी हाइनरदुना गाड़ी अदु थौना महांगना तौरिबा अदु येंगलमी ट्रेस अमदी देरीना तोंगलक्लिबा गाड़ी अदु थौखिबा अदु उबदा अकीबगी मसक ओइरबा नुपा अदुना लेप्तुना मखोइदा येंगलक्लमी मखोइ अनी की गाड़ी अदु असुम थौरक्पना अरीबा चर्च अदु हेंदोक्तुना थौरक्लमी मदुदा मियोइ अदुना तौख्रिबदु करिगुम्बा अमा पाइप मनुंगदा थादखि हाइना मखोइ अनीना हाइनरमी महांगना थादख्रिबदु ई तैबसु माली हाइना ट्रेसना हाइरमी ट्रेसना मखाताना मफम असिदै मखोइ थुना चहौनबा देरीदा हाइरमी देरीना महाकी मनिंगदा फोन अमा यावबदु ट्रेसता लौथोनबा हाइरमी अदुबु फोन अदु बैटरी लो ओइरंबना सिजिनबा यारमदे तांजा अदुदा अरीबा चर्च की मनाक्ता लेहौरिबा अमनबा ट्रक अदु होन खोंगलगा थौदोरक्लमी हाइरिबा ट्रक अदुना खोंजेल यांगना थौजिलक्तुना ट्रेस अमदी देलीना तोंगलक्लिबा कार अदुगी मनिंगदा हंजिन थोमजिलक्लमी फनकना देरीना माकी कार अदु थैदोंनबा होनरबसु ट्रक अदुना थोमजिलक्पा लेब्रमदे अरोइबोइना ट्रक अदुना कन्ना थोमजिलक्पदगी महाकी कार अदु लंबीगी नाकन लम्हांग अदुदा कंट्रोल ngमदना थौजिनखिरमी असुम तौना ट्रक अदु हन्ना येंगलमदना थौदुना चतखिरमी मसिगी मतुंगदा देलीना ट्रेसता हाइरमी मियोइ अदुना तौख्रिबदु अखोइ अनिना उहौरे पाइ मनुंगदुदा करिगुम्बा हिंगदुना लैरंबा मियोइ यावरमलबदी कमदौबा हाइना हंगलमी मखाताना हिंगदुना लैरमलिबा मियोइ अदुना मतेंग दरकार ओइरमदी कमदौनी हाइना ट्रेसता हंगलमी असुमना ट्रेसना याद्रबसु देलीना हाइमनबदगी पाइप अदुगी मनुंगदा करी यावरिबगे हाइबदु येंगनबा मखोइ अनी अमुक हन्ना पाइप अदुगी मनाक्ता लाक्लमी असुमना मखोइ अनीना अरीबा चर्च अदुगी मनाक्ता यौरक्लमी अरीबा चर्च अदुदा अमुबा क्वाक मयाम अमना तोंगदुना लैबा अदु मखोइ अनीना उरमी मखोइ अनीना पाइप अदुगी मनुंगदा करी लैबगे हाइबदु येंगलमी पाइप अदुगी मनुंग अदु मम्बना मरम ओइरगा
ꯗꯦꯔꯤꯅ ꯇ꯭ꯔꯤꯁꯇ ꯐ꯭ꯂꯥꯁꯂꯥꯏꯠ ꯂꯧꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯇ꯭ꯔꯤꯁꯅ ꯐ꯭ꯂꯥꯁꯂꯥꯏꯠ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯗꯦꯔꯤꯅ ꯄꯥꯏꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯄꯥꯏꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄ ꯗꯦꯔꯤꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯇ꯭ꯔꯤꯁꯅ ꯄꯨꯔꯛꯂꯤꯕ ꯐ꯭ꯂꯥꯁꯂꯥꯏꯠ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯗꯦꯔꯤꯅ ꯄꯥꯏꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯃꯈꯥꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯗꯦꯔꯤꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯄꯥꯏꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈꯪꯍꯧꯗꯅ ꯎꯆꯤ ꯃꯌꯥꯝ ꯑꯃ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯗꯦꯔꯤꯅ ꯄꯥꯈꯠꯄꯗꯒꯤ ꯑꯃꯗꯤ ꯇ꯭ꯔꯤꯁꯅ ꯗꯦꯔꯤꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯌꯥꯜꯂꯝꯕꯗꯨ ꯅꯥꯟꯊꯣꯔꯛꯇꯨꯅ ꯗꯦꯔꯤ ꯄꯥꯏꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯄꯥꯏꯞ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯝꯂꯤꯕ ꯑꯆꯧꯕ ꯑꯍꯥꯡꯕ ꯃꯐꯝ ꯑꯗꯨꯗ ꯗꯦꯔꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯔꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯊꯛꯇ ꯂꯩꯍꯧꯔꯤꯕ ꯇ꯭ꯔꯤꯁꯅ ꯗꯦꯔꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯈꯥꯗ ꯗꯦꯔꯤꯅ ꯑꯀꯣꯏꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯛꯄꯗ ꯃꯤꯑꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯥꯟꯕ ꯌꯣꯝꯁꯤꯜꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯗꯦꯔꯤꯅ ꯌꯣꯝꯁꯤꯜꯂꯒ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯥꯟꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯌꯣꯝꯁꯤꯜꯂꯒ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯈꯨꯠ ꯑꯃ ꯂꯤꯊꯣꯔꯛꯇꯨꯅ ꯗꯦꯔꯤꯒꯤ ꯃꯈꯣꯡꯗ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯗꯦꯔꯤ ꯈꯪꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯊꯧꯔꯤꯅ ꯆꯦꯠꯁꯤꯟꯅ ꯄꯨꯟꯖꯜꯂꯤꯕ ꯐꯤ ꯑꯗꯨ ꯂꯦꯡꯂꯛꯄ ꯑꯗꯨ ꯎꯕꯗ ꯗꯦꯔꯤꯅ ꯃꯀꯣꯛ ꯃꯄꯥ ꯀꯨꯞꯄꯤꯕ ꯐꯤ ꯑꯗꯨ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯃ ꯌꯦꯡꯕꯗ ꯐꯤꯕꯝ ꯁꯣꯛꯂꯕ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯤꯕꯝ ꯁꯣꯛꯂꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯈꯠꯂꯗꯨꯅ ꯃꯁꯥꯒꯤ ꯃꯕꯨꯛ ꯃꯄꯥ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯗꯦꯔꯤꯅ ꯐꯤꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯤꯕ ꯃꯕꯨꯛ ꯃꯄꯥ ꯑꯗꯨ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨ ꯁꯥꯡꯅ ꯂꯦꯟꯊꯠꯈꯤꯕꯒꯤ ꯆꯕꯥꯛ ꯆꯕꯥꯛ ꯐꯣꯠꯆꯤꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯤꯕꯝ ꯁꯣꯛꯂꯕ ꯅꯨꯄꯥ ꯑꯗꯨꯅ ꯗꯦꯔꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯗ ꯅꯨꯄꯥ ꯑꯗꯨ ꯍꯥꯏꯕ ꯅꯪꯗꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯊꯛꯇ ꯂꯩꯍꯧꯔꯤꯕ ꯇ꯭ꯔꯤꯁꯅ ꯃꯈꯥꯗ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨꯅ ꯃꯍꯥꯛꯄꯨ ꯀꯤꯍꯜꯂꯦ ꯍꯥꯏꯅ ꯇ꯭ꯔꯤꯁꯅ ꯗꯦꯔꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥꯗ ꯑꯣꯏꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯗꯦꯔꯤ ꯉꯛꯅ ꯍꯧꯒꯠꯂꯛꯇꯨꯅ ꯇ꯭ꯔꯤꯁꯇ ꯃꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯁꯤ, ꯑꯇꯣꯞꯄꯒꯤ ꯃꯇꯦꯡ ꯂꯧꯔꯨꯅꯕ ꯇ꯭ꯔꯤꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯔꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯕ ꯑꯃꯗꯤ ꯑꯔꯤꯕ ꯇ꯭ꯔꯛ ꯑꯗꯨ ꯂꯝꯕꯤꯗ ꯎꯔꯗꯤ ꯄꯥꯏꯞ ꯂꯩꯕ ꯃꯅꯥꯛ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯇꯥꯅꯕ ꯂꯥꯎꯔꯛꯎ ꯍꯥꯏꯅ ꯗꯦꯔꯤꯅ ꯇ꯭ꯔꯤꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯔꯤꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯩ ꯊꯣꯛꯂꯛꯅꯕ ꯂꯝꯕꯤ ꯂꯩꯔꯝꯒꯅꯤ, ꯃꯍꯥꯛ ꯊꯤꯔꯛꯈꯤꯒꯦ ꯍꯥꯏꯅ ꯇ꯭ꯔꯤꯁꯇ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯇ꯭ꯔꯤꯁꯅ ꯗꯦꯔꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯃꯗꯤ ꯃꯈꯥꯗ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯃꯍꯥꯛꯇꯤ ꯎꯗꯕꯅꯤꯅ ꯄꯥꯏꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇꯩ ꯈꯟꯖꯥꯟꯅꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯔ ꯈꯥꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯗꯦꯔꯤꯅ ꯃꯍꯥꯛꯀꯤ ꯐ꯭ꯂꯥꯁꯂꯥꯏꯠ ꯑꯗꯨ ꯊꯥꯜꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯕꯦꯁꯃꯦꯟ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯃꯗꯤ ꯃꯊꯛꯀꯤ ꯁꯤꯂꯤꯡ ꯑꯗꯨꯗ ꯑꯁꯤꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯃꯒ ꯑꯃꯒ ꯐꯣꯠꯆꯤꯟꯅꯗꯨꯅ ꯃꯌꯥꯝ ꯑꯃ ꯅꯞꯁꯤꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯗꯦꯔꯤꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯕꯨ ꯄꯠꯊ ꯄꯨꯝꯊꯍꯟꯗꯅꯕ ꯀꯦꯃꯤꯀꯦꯜꯁ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯨ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯆꯍꯤ 12ꯒꯤ ꯃꯃꯥꯡꯗ ꯃꯥꯡꯈꯤꯕ ꯀꯄꯜ ꯀꯦꯅꯤ ꯑꯃꯁꯨꯡ ꯗꯔꯂꯥꯁꯨ ꯕꯦꯁꯃꯦꯟ ꯑꯁꯤꯗ ꯃꯈꯨꯠ ꯁꯝꯅꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯗꯦꯔꯤꯅ ꯉꯛꯂꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇ꯭ꯔꯤꯁꯅ ꯃꯍꯥꯛꯀꯤ ꯀꯥꯔꯒꯤ ꯃꯃꯥꯡꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩꯗ ꯑꯔꯤꯕ ꯇ꯭ꯔꯛ ꯑꯗꯨ ꯂꯥꯛꯄ ꯎꯔꯛꯂꯝꯃꯤ꯫ ꯇ꯭ꯔꯤꯁꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇ꯭ꯔꯛ ꯑꯗꯨ ꯈꯥꯝꯂꯝꯗꯅ ꯇ꯭ꯔꯤꯁꯅ ꯇꯣꯡꯂꯤꯕ ꯀꯥꯔ ꯑꯗꯨ ꯂꯥꯜꯂꯒ ꯊꯧꯈꯤꯔꯝꯃꯤ꯫ ꯇ꯭ꯔꯤꯁꯅ ꯁꯣꯔ ꯍꯣꯟꯗꯣꯛꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯦꯔꯤꯅ ꯅꯥꯀꯟꯗꯒꯤ ꯇ꯭ꯔꯤꯁꯅ ꯇꯣꯡꯂꯤꯕ ꯀꯥꯔ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯇ꯭ꯔꯤꯁꯅ ꯈꯪꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯔꯤ ꯕꯦꯁꯃꯦꯟ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯋꯥ ꯂꯥꯡ ꯑꯝꯇ ꯉꯥꯡꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯊꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯗꯦꯔꯤꯅ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯑꯁꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯐꯣꯠꯆꯤꯟꯗꯨꯅ ꯅꯞꯁꯤꯜꯂꯒ ꯂꯩꯍꯧꯏ ꯍꯥꯏꯅ ꯇ꯭ꯔꯤꯁꯇ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯥꯁꯠ ꯐꯨꯗ ꯑꯃꯗ ꯐꯣꯟ ꯀꯣꯜ ꯇꯧꯅꯕꯒꯤꯗꯃꯛ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯔꯤꯕ ꯇ꯭ꯔꯛ ꯑꯗꯨ ꯊꯧꯗꯨꯅ ꯍꯥꯏꯋꯦ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯡꯂꯩ ꯊꯨꯅ ꯇ꯭ꯔꯤꯁ ꯑꯃꯗꯤ ꯗꯦꯔꯤꯅ ꯐꯥꯁꯠ ꯐꯨꯗ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯗ ꯃꯅꯨꯡꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯝꯇ ꯊꯣꯛꯇꯕꯗꯧꯅ ꯇꯧꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯑꯃꯗꯤ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯇ꯭ꯔꯤꯁꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯃꯗ
पुलिसता फोन तौगे हाइना हाइरमी मियोय अदुना ngakna karigi पुलिस नो हाइना हंगलमी मदुदा त्रिसना मखोय मतेंग दरकार ओइरे हाइना हौना nganglakpa aduda मियोय अदु मनुंगदा संखिरमी ngaiha matungda त्रिस amadi देरी na leiriba adugi manakta फोन तौरपगी रिंग लाक्लमी फोन अदु त्रिस ना पाखलुबदा सखंगदबा नुपी अमना त्रिस अमदी देरी सी हौदोंग मयाम अमगा लेरंबा उरमी हाइना हारक्लमी मदुदा त्रिस ना करिनो हारिबसी नहाक कनानो मतौ करमना देरी खंगलिबनो हाइना हंगलमी त्रिस ना पाइरमलिबा फोन अदु देरी ना मुंदुना पाइरमी मदुदा सखंगदबा नुपी अदुना देरी हाइना कौरक्तुना अहाकना हौदोंग हारिबसी नहाक खंगबा नत्रा हाइना हंगलमी मखाताना सखंगदबा नुपी अदुना देरीदा नहाकी सेगाइबा फुरिट अदुगी मपादा रोस की टेटू मसा अमा हकली अमसुंग नखुता ई तै चुम्ब्रा हाइना देरीदा हंगलमी देरीना सखंगदबा नुपी अदु कनानो अमसुंग मतौ करमना खंगलिबनो हाइना हंगलबसु नुपी अदुना देरीदा नहाकना असीबा हक्सांग मयाम अमा मखादा लैबदु थेंगनरबा नत्रा मदुगी युम अदु हाउस ऑफ पेन कवी हाइना देरीदा हाइरमी नुपी अदुना मखाताना फोन अदुदा हाइरमी तौरीबा सी हिंसाबनरा करिनो अहाकसु खंगदे अदुबु हिंसाबरा करिनो खंगदबा अदुनबु पामख्रदे नहाक नत्रगा अतोबा मी अमा ओइबा याय हौजिक्ति फंगनबा तानबा लेपक्लरोय हाइना देरीदा हाइरमी असुमना मियोइबगी मनम अदु हिंसाबरा करिनो खंगदबा अदुना पामबु पामख्रबदी महाकना फंगनबा होनरकनी हाइना सखंगदबा नुपी अदुना देरीदा हाइरक्पा तांजा अदुदा जिपर्स क्रिपस पंदुना सकपा इसै अमा तारंबा अदु सखंगदबा नुपी अदुना फोन अदुदा देरीदा ताहल्लमी इसै असिबु सकपा तारक्लबदी करिगुंबा अकीबा अमा थोक्लनी अदुना खुदक अदुदा चेनगदबनी हाइना देरीदा हाइरमी हाइरक्लिबा सिंग अदु देरीना ममई मकोक समनदबा ज्ञान मेन तादबा अदुदा फोन अदु देरीना साउदुना थमखिरमी मसिगी मतुंगदा पुलिस की मियोय अनि देरी अमदी त्रिस की मनाक्ता लाक्तुना सही कुनहुमदोगी ममांगदा थीबा खंखिदबा दला अमदी केनी अरीबा सर्च अदुगी मनाक्ता लैरंबदु थेंगनरे हाइना देरीना पुलिस सिंग अदुदा हाइरमी मदुदा पुलिस अदुना मखोय अनिगी हक्सांग अदु हौजिक्ति सरू पोलांग ngakta ngairamlani haina देरीदा हाइरमी अदुबु देरीना महाकी मिटमंगना उरप्पा सिंग अदुदा पाखतपदु हलमदे अमदी पुलिस अदुदा देरीना हक्सांग सिंग अदुबु प्रिजर्व तौरगा थमदुना पथा पुमदहंदबा माली अमदी हक्सांग मयाम अमगा फोसिन अदुना लैहौबा सिंग अदु पुलिस अदुदा तमलमी मखाताना देरीना अरीबा ट्रक अमा थौदुना मखोयगी गाड़ीदा थोमजिलक्पा पाइप मनुंगदा मियोइबगी हक्सांग थादखिबा अदु हाइरमी असीबा हक्सांग चौवा चात्रुक मुक मखागी फक्लांगदा नपतुना लैहौबदु महाक उरई नखोइना थाजद्रगा अरीबा सर्च अदुदा चटलगा येंगलुसी हाइना देरीना पुलिस अदुदा हाइरमी तंजा अदुदा मपालदा खामलगा थनमलिबा मखोइगी कार अदुगी मनुंगदा यावबा फुरिट फिरोल सिंग अदु लंबीदा चखाइदुना लैहौई हाइना पाउ तमलकपदगी मखोइ मयाम अदु चेंथोक्तुना येंगलमी नुपी अमना कार अदुगी मनाक्ता नुपा अमा लेपगा लैरंबा मयामना उहौई हाइना देरीदा हाइरमी देरीना महाकी फिरोल सिंग अदु खुनगत्तुना सखंगदबा नुपासिना मखोइबु थिरकपनी हाइना साउन हाइरमी असुमना देरी अमदी त्रिस की कार अदुना ममांगदा थौदुना अमदी पुलिस अनीदुगी कार अदुना मतुंगदा इनरक्तुना अरीबा सर्च अदुगी मनाक्ता लाक्लमी त्रिसना गाड़ी अदुदा इसै तानबा थारक्लमी मदुदा जिपर्स क्रिपर्स पंदुना सागलक्पा इसै अदु लाक्पा थेंगनरमी इसै अदु मखोल हौना लेखत्तुना देरीना इसै इसि ममांगदा फोनदा सखंगदबा नुपी अदुना हाइरक्खिबा इसै अदुनी हाइना त्रिसना हाइरमी तांजा अदुदा मनिंगदा लाक्लिबा पुलिस की गाड़ी अदुगी मथक्ता मखोल अमा तारक्लमी पुलिस नुपी अमना मखोल अदु करिनो हाइना थोंनावदा मकोक लिथोक्तुना येंगलुबदा मीनी हिंसाबनी खंगद्रिबा अदुना गाड़ी अदुगी मथक्ता लेपमदुना पुलिस नुपी अदुबु मथक्ता चिंखतखिरमी अमदी कार अदुबु थौरक्लिबा अतोप्पा पुलिस अदु मीनी हिंसाबनी खंगदबा अदुना पुलिस अदुगी मकोक अदु मथक्ता चिंखतुना अथौबा सिंजंग अमना मकोक अदु कक्थलमी पुलिस अदुगी कक्थलबा मकोक अदु
ꯃꯥꯡꯗ ꯊꯧꯔꯤꯕ ꯗꯦꯔꯤꯒꯤ ꯀꯥꯔ ꯑꯗꯨꯒꯤ ꯃꯥꯡꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯦꯔꯤ ꯑꯃꯗꯤ ꯇ꯭ꯔꯤꯁꯅ ꯈꯪꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯀꯨꯝꯊꯔꯒ ꯌꯦꯡꯂꯨꯕꯗ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯂꯝꯕꯤꯗꯨꯗ ꯇꯥꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯗꯨꯗꯩ ꯃꯤꯅꯤ ꯍꯤꯡꯆꯥꯕꯅꯤ ꯈꯪꯗꯕ ꯑꯗꯨ ꯀꯨꯝꯊꯔꯛꯂꯒ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕ ꯑꯗꯨꯗ ꯑꯇꯠꯄ ꯃꯀꯣꯛ ꯑꯗꯨ ꯈꯨꯟꯒꯠꯇꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯅꯝ ꯅꯝꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯃꯔꯩ ꯑꯗꯨ ꯆꯤꯛꯊꯠꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯑꯗꯨ ꯗꯦꯔꯤ ꯑꯃꯗꯤ ꯇ꯭ꯔꯤꯁꯅ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯈꯠꯂꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯟꯅ ꯊꯧꯈꯤꯔꯝꯃꯤ꯫ ꯑꯁꯤꯕ ꯄꯨꯂꯤꯁꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯤꯅꯤ ꯍꯤꯡꯆꯥꯕꯅꯤ ꯈꯪꯗꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯟꯈꯤꯔꯝꯃꯤ꯫ ꯗꯦꯔꯤ ꯑꯃꯗꯤ ꯇ꯭ꯔꯤꯁꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯌꯨꯝ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯗ ꯐꯣꯟ ꯇꯧꯅꯕ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ ꯑꯃꯗꯤ ꯇꯦꯂꯤꯐꯣꯟ ꯂꯩꯇꯦ ꯃꯍꯥꯛꯀꯤꯗꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯨ ꯎꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯁꯤ ꯃꯃꯥꯡꯗ ꯐꯣꯟꯗ ꯁꯛꯈꯪꯗꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯃꯒ ꯂꯩꯕ ꯎꯔꯝꯃꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯇꯣꯞꯄ ꯀꯅꯥꯒ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯅꯥꯀꯜꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯤꯅꯤ ꯍꯤꯡꯆꯥꯕꯅꯤ ꯈꯪꯗꯕ ꯑꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯡꯃꯩ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯦꯞꯄꯝꯃꯤꯕ ꯑꯗꯨꯗ ꯆꯠꯈꯤꯅꯕ ꯍꯥꯏꯕꯗ ꯇꯥꯗꯕꯗꯒꯤ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯄꯨꯕꯗ ꯍꯤꯡꯆꯥꯕꯅꯤ ꯈꯪꯗꯕ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯣꯡꯁꯤꯟꯈꯤꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯑꯅꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯌꯨꯝꯗꯨꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄ ꯑꯃꯨꯛ ꯇ꯭ꯔꯤꯁ ꯑꯃꯗꯤ ꯗꯦꯔꯤꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯅꯤꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯤꯟꯗꯨꯅ ꯄꯨꯊꯣꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯅꯛꯅ ꯎꯔꯕ ꯗꯦꯔꯤ ꯑꯃꯗꯤ ꯇ꯭ꯔꯤꯁꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯈꯠꯃꯟꯕ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯒꯤꯌꯥꯔ ꯑꯗꯨ ꯁꯤꯟꯕ ꯌꯥꯗꯅ ꯆꯞꯄꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯒꯤ ꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨ ꯄꯥꯈꯠꯅ ꯃꯅꯤꯡꯗ ꯍꯟꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨ ꯂꯝꯕꯤ ꯑꯗꯨꯗ ꯆꯣꯡꯊꯍꯧꯗꯨꯅ ꯂꯦꯞꯄꯝꯃꯤ꯫ ꯗꯦꯔꯤꯅ ꯇ꯭ꯔꯤꯁꯇ ꯍꯤꯡꯆꯥꯕ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯅ ꯊꯣꯝꯗꯠꯅꯕ ꯊꯧꯖꯤꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯃꯨꯛꯂꯛ ꯑꯅꯤꯔꯛ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯄꯗ ꯆꯣꯡꯈꯠꯂꯕꯁꯨ ꯑꯀꯣꯟꯕꯗꯗꯤ ꯒꯥꯔꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯊꯣꯝꯗꯠꯂꯝꯃꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤन ꯍꯤꯡꯆꯥꯕ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯅ ꯇꯛꯊꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯗꯦꯔꯤ ꯑꯃꯗꯤ ꯇ꯭ꯔꯤꯁꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕ ꯑꯗꯨꯗꯒꯤ ꯃꯁꯥ ꯐꯟꯗꯣꯔꯛꯇꯨꯅ ꯃꯁꯥ ꯑꯗꯨ ꯄꯥꯏꯅꯕꯒꯤ ꯈꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯇꯛꯊꯠꯇꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇ꯭ꯔꯤꯁ ꯑꯃꯗꯤ ꯗꯦꯔꯤ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯐꯣꯟꯗ ꯇ꯭ꯔꯤꯁꯀ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩꯗ ꯃꯃꯥꯡꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯈꯤꯕ ꯁꯛꯈꯪꯗꯕ ꯅꯨꯄꯤ ꯃꯃꯤꯡꯅ ꯖꯦꯖꯦꯜ ꯀꯧꯕ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯅꯈꯣꯏ ꯇ꯭ꯔꯤꯁ ꯑꯃꯗꯤ ꯗꯦꯔꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯄꯨꯂꯤꯁ ꯑꯃꯅ ꯖꯦꯖꯦꯜ ꯂꯥꯛꯄ ꯎꯕꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ ꯃꯍꯥꯛꯁꯤ ꯀꯣꯛ ꯆꯥꯛꯄꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯇ꯭ꯔꯤꯁ ꯑꯃꯗꯤ ꯗꯦꯔꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯦꯖꯦꯜꯅ ꯇ꯭ꯔꯤꯁ ꯑꯃꯗꯤ ꯗꯦꯔꯤꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯖꯦꯖꯦꯜꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛ ꯑꯁꯤ ꯀꯣꯛ ꯆꯥꯛꯄꯅꯤ ꯈꯟꯒꯅꯨ, ꯑꯩꯍꯥꯛ ꯂꯝ ꯂꯥꯞꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯗꯦꯔꯤ ꯑꯃꯗꯤ ꯇ꯭ꯔꯤꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯖꯦꯜꯅ ꯃꯈꯥ ꯇꯥꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯌꯥꯝ ꯑꯃ ꯅꯪꯅ ꯎꯔꯤꯕ ꯑꯗꯥꯏꯅ ꯑꯩꯁꯨ ꯃꯪꯂꯥꯟꯗ ꯎꯏ, ꯃꯪꯂꯥꯟꯗ ꯃꯌꯥꯝ ꯎꯏ ꯍꯥꯏꯅ ꯗꯦꯔꯤꯗ ꯍꯥꯏꯈꯤ꯫ ꯅꯈꯣꯏ ꯍꯧꯗꯣꯡ ꯃꯌꯥꯝꯗꯨ ꯎꯔꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯅꯈꯣꯏ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯃꯒ ꯂꯩꯔꯝꯕ ꯎꯈꯤ ꯍꯥꯏꯅ ꯖꯦꯖꯦꯜꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯗꯦꯔꯤꯅ ꯅꯍꯥꯛ ꯐꯥꯁ ꯐꯨꯗꯇ ꯐꯣꯟ ꯇꯧꯔꯛꯈꯤꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯅ ꯖꯦꯖꯦꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯖꯦꯜꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯁ꯭ꯄ꯭ꯔꯤꯡꯒꯤ 22ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯗ ꯅꯨꯃꯤꯠ 22ꯅꯤ ꯆꯨꯞꯅ ꯑꯀꯛꯅꯕ ꯃꯤꯑꯣꯏ ꯈꯔꯗꯒꯤ ꯀ꯭ꯔꯤꯄꯔꯁ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯅ ꯁꯣꯔ ꯍꯣꯟꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏꯕꯒꯤ ꯂꯪꯁ ꯆꯥꯒꯅꯤ, ꯎꯅꯕꯒꯤꯗꯃꯛꯇ ꯃꯤꯠ ꯆꯥꯒꯅꯤ, ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡ ꯑꯗꯨ ꯃꯁꯥꯃꯛꯀꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯑꯣꯏꯈꯤꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯑꯣꯏꯕꯅ ꯑꯀꯤꯕ ꯐꯥꯎꯔꯕ ꯑꯀꯤꯕ ꯑꯗꯨꯒꯤ ꯃꯅꯝꯗꯒꯤ
hingchaba creepers asigi miyoi adu victim oigani amasung trees natraga Delhi da akiba fauriba adugi manam aduda hingchaba asina manam adu pamba oire aduna nakhoi anibu thirakpa leplaroi haina jejelna trees amadi Delhi da hairami tanja aduda garina hanjan hanjan taklambadagi soklaba hingchaba creepers adu police station aduda laklami hingchaba aduna police station adugi manungda changlakpada mai adu mutkirami adubu emergency gi maingal kharadi thalaklami police amana lockup manungda amamba marak aduda prisoners sing adu mafam da lairibra haina check tawba laklami hingchaba creeper aduna mahaki asokpa sing adu oisanaba prisoner amamba marakta charaga lairamba adu police aduna thengnarami police aduna nongmaina creeper aduda kapabasu creeper adudi nongmai maru adu changlamde station aduda lairiba police sing adu pau fangbadai Trace Delhi amadi jejelbu lengdana lainaba hairamlaga police mayam adu hingchaba creeper na lakadaba aduda nomai em tawduna kapnabai sem saduna lairami police amana sangsilaga yenglubada hingchaba dongna saglo lauriba creeper aduna khanghaudana tholoktuna thuna police adugi heart adu faktuna heart mapa adu hodrong hona lairambadu police mayam aduna urami amadi creepers adusu thiba khangdana mangkhirami somdana Delhi trace amadi jejel punna lairiba aduda Delhi na jejel da hingchaba creepers na makhoi ani gi marakta pamlibasi kanano nang khanglamgani haina jejel da hanglami maduda jejel na hingchaba oina tawba creeper aduna pamlibasi trace ta yengduna trace ni haibagi ingit pirami makhoi wari saringai tanja aduda khanghaudana creeper adu laklami amadi jejel na trace amadi Delhi bu steer mathakta thuna kakhatkinaba hairaduna makhoi ani mathakta kakhatkhirami creeper aduna jejel bu maningdagi faduna manam namlaba matungda mana pamba mi oiramdabadagi jejel bu thadoklamduna creeper adu chatkhirami police ki interrogation room da trace amadi Delhi lairami trace na lairamliba mingsel amagi mamangda masagi saktam adu changsinduna yengbada mingsel adugi maningda hingchaba creeper adu lairamduna trace na mingsel adugi mamangda lairibadu urami amasung trace amasung Delhi na tawriba sing adu su urami mingsel adu thugaiduna creeper adu chongsilaklami Delhi amadi trace ki mangak samadu hingchaba creeper aduna paiduna mahakna pamlibasi karambano haina amamamta oina manam namami hingchaba creeper na pamlibasi jejel na haiba miyoi trace adu oiramde amadi Delhi bu farami aduga trace puna thadoklami talak aduda police mayam adu mafam aduda changsilaklami police mayam aduna em tawduna kapnabagi ready da lairakpada creeper adu akibagi masak amada olaktuna lawba khongba tawraklami creeper adugi mawong aduda mayam adu akiba faurami trace na creeper aduda nahakna pamlibasi Delhi nate aibu oina nahaki apambadu aingondai law haina creeper aduda hairami creeper aduna khanghaudana mahaki masa adu fandoraktuna trace na Delhi bu thadoknaba kanna hairebasu creeper aduna Delhi bu puduna thongnaw adudai nanthokduna pairaga chatkhirami police sing adu nomai kapa nanghaudana paikhiba adugi maikeida yengkhirami Delhi bu puduna paikhiba maikeida trace na tanaduna laurabasu upai lairamde mathangi numita trace mahaki parents na pau tabadagi manakta laklami jejel su mathwai nuaitana mayumda hankhirami aduga mi nung changnadraba amanba factory amada Delhi gi makok adugi maningi saruk yaudana lairamba amadi mamit anisu yauramdana hona lairamba adu urami amasung hingchaba creeper aduna preserve tawraga thamnaba chemicals mayam ama sem saduna laiba adu aroiba oina uladuna movie asi matang asida loisili wari asi matang swaida lojare tabiriba khwai miyamna like subscribe comment amadi share tawiduna channel asibu pungning thogatpiyu amasung matung tarakpada hena nungai raba video kiyama thagatpa ngambo ijage haina movies reveal Manipur gi makai dagi aroibada nolukna ningsingjari